Arambai News Guwahati da Manipuri Pao tapiriba singbu ihan hanba maktada chingangbam Sujitrarani na khulumjari housing asigi samlapa mariba Pao sing lowirasi ngasi October gi tang ani Mahatma Gandhi gi chamaga yankai suba amadi India gi Prime Minister oiramba Lal Bahadur Shastri gi chamaga 13 suba mapok numitni numidasibu India khaktanatana mapan lebak kyadasu ningsingki Lakipur Senior Citizens Forum na sinduna ngasi Gandhi ji gi chamaga yankai suba mapok kumon thoram Khorirol Sanglen Lakipur da pangthokre Loop ki working president A Bari Khana Loop ki phiral chingkhal aduna thoramasi hogdoki Gandhi ji gi saktam da maira amadi leishu katuna ikai khumnaba utki A Bari Khan amadi A Bawa Tombina president moiduna Gandhi ji gi punsi amadi ahingsa niti gi matangda nainabagi thoram amasu pangthoki Ngangom Basanta Kumar, Dr. Potsangam Raj Bihari, Amadi, Dr. Yenkom Raj Bihari na Numid Asiga Mari Lenana, Chepa Thoki. Potharaba Lieutenant Colonel Arambam Gaurakisor, Potharaba Headmaster Kaisam Birendra, Potharaba Subedar Major Longzum Gopendro, Moirangthem Gauramani, Thangzam Saret Kumar, Amadi, Thoburel, Ingudam Binot Nasu, Wangangki. Ngasi so indigenous Manipuri people haila kandi Assam na sinduna Assam lenga ki 3 language formula bo yaning daba fongdok laduna changsilakiba postcard campaign gi saruk amoina jaribon manung channa kha jaribon jhalna serada campaign ama changsinkhre Longzam Basantana mifam mapu oiduna pangthokiba campaign asida Konsam Robindro Khumomayum Kumar Dhon Longzam Ivunghal Laishram Birbabu Kayan Paibam Ranjan Hizam Hembabu Amadi Tingom Hemantana Dice the Pumpki Bagaloinana Wangangki. Assam the Karani Mamangdagi Hona, Krisak Mukti Sangram Samitina, Masagi Oiba political party Amasem Lagani Haina, Lauduna Laki Badu, Ngasidi, Lekai Takre. Assam the Anu original political party Amagasu, Ngasi, Krisak Mukti Sangram Samiti Amadi, State Asigi, Jatigi Lup Humbudrana, Puladuna, Raizor Dol Koba Party Amasem Kre. English Singani Kurmathogi Assam Assembly Mikhalda BJP bu Maru Phuknabagi Pandamda Party asi Sembani Haina Mayek Sengna Lauki. Arup Borboragi Party so Hariba Party asida Yakshin Kibagaloina Janu Baruana Party gi maming asi Lauthoki. Party asi Hek Sembaga Mahairoilup Asugi Mathakta Hulladuna Nganglaki. Asuna Semkiba AJP Koba Party asida Krisak Mukti Sangram Samitiga Punna Chatmina Ningdabagi Mato Utkibadugi Mayokta Ngasidi Krisak Mukti Sangram Samiti Naso Asugi Mathakta Warokre Panbayabadi Asugi AJP Sembada Haraunakiba Adudagi Sarukaya Amahena Ngasigi Anova Party Raizor Dol Sembadana Hena Micham Miyamna Haraupa Fongdoknaki Maroina, Jorhat, Sonari, Nalvari, Amadi, Bongagaudadi, Bombula, Amadi, Pungyaduna, Miamna, Harau Nungaiba, Fongdoknaki. Ningsing Bayai, NT Kagi Matamda, Krisak Mukti Sangram Samitigi Luchingba, Akhil Gogoi, Jorhatagi, Police na Pazin Kibane. Party Asigi State Chief Coordinator Oina, Jelda Huziksulariba, Akhil Gogoi Bu, Khankre. Atopa Panbayaba Amana, Minister Himanta Biswa Sarmana, Regional Party Kudimak Punsin Biu, Pullabadi Ekoisu, Mikal Tengnavada, Nungaigani. Ano ba Party Sing Asidagi, Mirep Jongtorakadava Maramna, Bot Kombada, Ekoida, Candidate Singi Maming, Chamam Narakadavakaya, Yaurokani, Hairaduna, Anova Party Kaya, Matang, Semnarak Liba Asigi Matakta, Karim Naduna, Ngankre. Amadi, Hauzik State Asida Kanna Sariba Watok, Assam Police ki, SI Lobugi Watoki, Matang the Supaladuna, Masidi, Gari accident Tok Tringida, Driver Aduna, Hai Singna, Gari Adubu, Kalhobani, Driver Adubu, Tagatpam Tokpani, Hairakre. Wathogasigi Matangda, Makatana Paladuna, English Singani Tarahumdogi Matamda, Krisak Mukti Sangram Samitigi Luchingba Amadi, Raizor Dolgi, Chief Coordinator, Akhil Gogoi Amadi, Wathogasi the Maroina Cheneriba, Debonde Kaga, Punna, Guwahati the Taukiba, Press Meet Amada, Ayhaki Mayokta Yamna, Kanna, Hunduna Nganki Balay, Amadi, Paumi Sing Amadi, Miyamnasu, Makoi Anibu, Hero Ohenki, Aduga, Ngasina, Amuk, Dibonde Kabu, Viliani, Hairak Lisu, Haiki. Jeraksida Minister Pius Hazarika Nasu, Lekai da Club Sembagumna, Political Party Kaya Semlakiba asi, Malang da Lakpani, Malang da Adumak Loikini, Hairakre. Nakala da Congress Pradesh President Ripun Bora Amadi Asugi Luchingba Amasu Oiramba Hauzikna Anoba Party AJP gi Coordinator Lurin Jyoti Gogoi gi Maraktasu Awayakum Tongnaba Kankalakli
Ripun Borana party mayamsi punsinabagi matangda hairaduna nungtigi party amamam sembagi kanaba karisu leite jati gidamak party mayam punsilaga mikhal thengnaba tangai fade hairaki wafam asigi matangda amuk awayakhum tauraduna Lurin Jyoti Gogoina National Party da tonglaga National Leader singi Oxygen da hingliba Party amadi Luchingba singna Regional gi yaipanaba kari khanbangamgadage Niti amadi Pidam Pundabanina Karamna Punna Chatminagani Haina Congress ki Mayokta amadi Raizor Dol gi mataktasu Nakoinana Hulladuna Nganglaki SI Lobugi Watogadugi Matangda Anuba Kumang Chaksinba Amoina State Lengakna Delhi da Aiba Cherol Ama Thakibadagi Enforcement Directorate Nasu Watogasigi Matangda Thihumba Chathaba Horakle Chingumna Paisalamba Hanagi DIG PK Dattagi Maral Mathum Singta Natana Maki right hand oiduna Watogasida Chap Manana Chenariba Dibon Dekagi Maral Mathum Singi Mataktasu Idina Thihumba Chathaba Horagani Haikre The United Chongthas Khwainaga Mapal Singjubung Lerak Imphal West na British ka sokna khiba Inglisingamaga chanipan marfutara mathoigi lan adugi matung loi tha khiba Manipur gi athoba singbu ningsinglagani Thawai khubakta haptuna lanthingna khiba aduga lan loiraba matung British na pharaga mamingtagi oina wayal tawraduna makhoibu fasi tawduna hatnabagi yathang pikhi adubu Governor in Council na yathang adubu lali hairaduna makhoibu thadoknaba haiki mamaithangda makhoibu Kalapani Andaman Nicobar da loi thaba haina amuk yathang takhi mato sumna Kalapani da loi thakiba ningsing bidraba athobasing asigi ningsing numit thoram kumsi chahidagi hauna lagliba November gi tang kulhumdoi da pangthoklagani haina loop asina thadorakpa cherol amana khanghalakli Panba yai Manipur Lengaki record matungina punna athoba kunithoi Kalapani da loi thaki hairi athoba singasigi manungda Maharaj Kulachandra amadi Angausana Senapati na chingbasu yauri Matam kuina Manipur da lockdown thamlurabagi matung unlock 2 gi chatna kanglon sing lauthokre Manipur Lengaki Chief Secretary Yoriba Dr. Rajesh Kumar na thokiba order amagi matungina school college amadi institution sing hangdoknaba tokhaiba SOP ama thoklagani hairi ngarang thokiba unlock 2 gi anoba chatna kanglon sing asigi matungina Imphal gi Thangal amadi Pauna Kaithel sing Dharmasala amadi Masjid Road ki dukan sing numidang wairam pung 3 phawba hangba yaragani aduga leirak khulakta leiba dukan singna ayuki pung 8 tagi numidang pung 3 phawba hangba yaragani Anoba chana kanglona sigi matungina cinema hall sing amadi restaurant na chingbasu chada yankai gi capacity da hangba yaragani loinana swimming pool sing da su sanaroi singna tha sigi 15 dagi practice tawba hoba yaragani hariba unlock 2 gi chana kanglon sing asi October gi tang amadagi haibadi ngarang dagi October gi tang 38 fawba ahan bagi oina chanagadabani District level Nasa Mukta Bharat Campaign Committee Thobal na sinduna National Cleanliness Day ga iroinana Awareness Generation Program ama District Social Welfare Office na khusamnaduna Thobal gi Mini Secretariat ta ngasi pangthokre Thauram asigi sarugama oina office asigi campus amadi akoibasing lunana na sengdokhibaga loinana committee asigi member Yumnam Lakshman Singh amadi District Social Welfare Officer Arambam Kameshwar Singh na numit asiga mari lenana wangangki Assamda COVID-19 gi apunba confirm case masing lakamaga lising marfunithoi chahumga marfutara tarukni lising kuncha mariga chamaga humdoina active oire Assamda COVID number moiduna hojik fawda leikidabagi apunba masing chatret ka taramathoini ngasi gi oina Assam gi COVID positive oibagi pau laktri Tripura da ngasi anauba positive case chaniga marfutara taruk phangkibaga loinana apunba confirm case masing lising kuntaru ka chahum yankai mapan yaukre lising manga ga chamri marfuna active oiri ngasi su Tripura da mioi ahum COVID number moiduna leikhidabaga loinana apunba leikidabagi masing chaniga marfu humdo yaukre Manipur da ngasi anauba positive case chaniga marfu taruk phangkibaga loinana apunba confirm case masing lising 13 ga chahum marfu 13 yaukre lising ani ga chahum 13 na active oiri ngasi Manipur da COVID number moiduna mioi ama leikhidabaga loinana apunba leikidabagi masing 34 yaukre
Arunachal Pradesh ta apunba confirm case masing lising tara lan khraduna lising tara supna kun yokre lising ani ga chamapan yankhai mangana active oiri leikidabagi masing tara tarukni Nagaland da apunba confirm case masing lising taruk ka chani nifumari ni lising ama supna humdrani pana active oiri leikidabagi masing tara ni thoini Meghalaya da apunba confirm case masing lising manga ga chani pan supna ani ni lising ama ga chatret yankhai na active oiri leikidabagi masing yankhai ma thoini Sikkim dasu apunba confirm case masing lising ani ga chamapan humpumapan yokre samna lising ahum yokshilakle Chatruka kuntra mangana active oiri leikidabagi masing nipuni amadi Mizoram da ngasi anoba positive case yankhai ma thoi phangkibaga loinana apunba confirm case masing lising ani supna nipumapan yokre chahumga tarahumdoina active oiri ngasi su Mizoram da covid number moidina mioi amata leikidri India da ngasi gyoina hojik phawbada anoba positive case lising nipu taret supna nipan phangkhre masida Maharashtra yauna state 13 ki report watli amadi India da total positive case masing lakh humphumari ga lising kuntra mapan yokre total active case masing na lakh mapan ga lising nifumari ni total death na lakh ama hen khaduna lakh ama ga chahum kulhumdo yokre ngasigi oina India da hojik phawbada mioi chawnga ga 18 covid na maram oiduna leikidre aroibada atopa pausingda Reliance Life Sciences na COVID na nare haibasi pung ani gi manungda diagnose tobongamba RT-PCR kit ama puthokre hauzik RT-PCR test toriba sina COVID test tobada pung kunmari changlibani Mukesh Ambani gi Reliance Industries Limited ki subsidiary company Reliance Life Sciences ki biologist singna COVID laichut asiga mari lenana hiram asigi matangda analysis kya toroba matung akhanaba kit asi puthorakhibani US President Donald Trump amadi mahaki loinabi America gi First Lady Melania Trump COVID-19 positive oikre makoi anima ki phibam phana leiri amadi White House ta leiba makoi gi mayumda quarantine tawba hokre panbayai Trump ki positive oibagi report ase mahaki senior aide Hope Hicks na COVID positive oikrabagi pung khara khaktagi manungda khangbangam lakhibani India da kumai gi season lakpaga iroinana Indian Railways na laklibo October gi tang 15 dagi November gi tang 30 fawbagi manungda akhanaba train chani leibak asida chelhallagani lauthokre haukiba March gi tang 19 dagi hauna leibak asida regular train service matam kaktana leptuna lerakhibani adubu marakta May 19 da Delhi amadi leibak asigi atai mafam singi marakta special Rajdhani train sing chain ki loinana September gi tang 19 dagi su ahenba train marfu chen bahaukhibani ngasi October gi tang ani Gandhi Jayanti numit kamari lenana Swachh Bharat Awards English ani kun state district block amadi village panchayat singda Union Jal Shakti Minister Gajendra Singh Shekhawat na yenthokre mana sing asi maroina thaknanaba ising amasung lunan bagi category da pikhibani Swachh Sundar Samudayak Sauchalya category da Gujarat na state level da first position aduga Tamil Nadu da leiba Tirunelveli na district level da lunan bagi oina award asi phangki Madhya Pradesh ke Ujjain district ki manung channa Khas Road block na block level da first position aduga Gram Panchayat level gi na Tamil Nadu gi Chinanur village na lauki Samudayak Sauchalya Abhiyandana Gujarat amadi Uttar Pradesh na West Performing State sing oiki amadi Union Travel Affairs Minister Arjun Mundana ngasi India gi khwaidagi chawba handicraft amadi organic pothok sing tagi oiba marketplace Tribes India e-marketplace ngasi virtually launch tawkre Trifed ki thorang asina leibag asida leiba tribal enterprises singna puthokchaba pothok sing amadi handicraft ki pothok sing bo kaithel amatada punna phanghanabagi pandam tanatana hakthengna mokhogi pothok sing adubu yonba ngamnanabagi phambak amoina hangdokpani ngasi gi oina di Arambai News Guwahati da Manipuri Pao sandokchaba matanga solutions abagaloina na amuka suhanna kurumjari